ꯑꯍꯥꯟꯕ ꯃꯛꯇꯗ ꯋꯥꯔꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯀꯣꯟꯁꯝ ꯕꯦꯝꯕꯦꯝꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯑꯩꯅ ꯄꯥꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯃꯤꯒ ꯁꯥꯒ ꯄꯨꯟꯅ ꯇꯣꯠꯅ ꯌꯥꯅꯗꯨꯅ ꯂꯩꯕ ꯈꯨꯡꯒꯪ ꯑꯃ ꯂꯩꯔꯝꯃꯤ꯫ ꯈꯨꯡꯒꯪ ꯑꯁꯤꯗ ꯌꯥꯝꯅ ꯅꯪꯖꯕ, ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯆꯥꯕ ꯃꯇꯩ ꯃꯅꯥꯎ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯁꯥꯃꯨ ꯑꯃꯗꯤ ꯄꯥꯛꯄꯤ, ꯃꯈꯣꯏ ꯑꯅꯤꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯣꯏꯖꯕ ꯋꯥꯍꯣꯡ ꯃꯃꯥ ꯃꯆꯥ ꯑꯅꯤꯈꯛꯁꯨ ꯂꯩꯔꯝꯃꯤ꯫ ꯋꯥꯍꯣꯡ ꯑꯗꯨ ꯄꯥꯛꯄꯤꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯑꯁꯪꯕꯤ ꯍꯥꯏꯅ ꯀꯧꯕꯤꯔꯝꯃꯤ꯫ ꯁꯥꯃꯨ ꯑꯃꯗꯤ ꯄꯥꯛꯄꯤ ꯌꯥꯝꯅ ꯁꯨꯅꯤꯡꯗꯕ, ꯑꯍꯥꯎꯕꯇ ꯆꯥꯅꯤꯡꯕ, ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯃꯆꯥꯅꯨꯄꯥ ꯑꯅꯤꯈꯛꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯃꯅ ꯑꯆꯧꯕ ꯑꯗꯨꯒ ꯑꯃꯅ ꯑꯇꯣꯟꯕ ꯀꯧꯏ꯫ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯍꯣꯡ ꯃꯃꯥ ꯃꯆꯥꯕꯨ ꯌꯥꯝꯅ ꯊꯤꯅ ꯇꯧꯕꯤ꯫ ꯑꯗꯨꯕꯨ ꯋꯥꯍꯣꯡꯗꯨ ꯃꯣꯏꯒ ꯀꯨꯏꯅ ꯂꯩꯃꯤꯟꯅꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯣꯏꯅ ꯉꯥꯡꯅꯔꯤꯕ ꯂꯣꯟꯁꯨ ꯂꯣꯏꯅ ꯈꯪꯂꯝꯃꯤ, ꯑꯗꯨꯒ ꯉꯥꯡꯕꯁꯨ ꯈꯔ ꯉꯝꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯄꯥꯛꯄꯤ ꯑꯃꯗꯤ ꯁꯥꯃꯨꯅ ꯊꯕꯛ ꯆꯠꯈ꯭ꯔꯤꯉꯩꯗ ꯃꯆꯥꯅꯨꯄꯥ ꯑꯇꯣꯟꯕ ꯑꯗꯨꯅ ꯋꯥꯍꯣꯡ ꯃꯆꯥ ꯑꯗꯨꯅ ꯃꯥꯒꯤ ꯎꯆꯦꯛ ꯆꯥꯅꯕ ꯐꯥꯗꯨꯅ ꯊꯝꯕꯗꯨ ꯊꯥꯗꯣꯛꯏ ꯍꯥꯏꯗꯨꯅ ꯇꯥꯅ ꯐꯨꯕꯤꯔꯝꯃꯤ꯫ ꯋꯥꯍꯣꯡ ꯃꯃꯥ ꯑꯗꯨꯁꯨ ꯃꯆꯥꯕꯨ ꯐꯨꯔꯤꯕ ꯑꯗꯨ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯖꯔꯝꯗꯦ꯫ ꯃꯇꯝꯗꯨꯗ ꯑꯆꯧꯕꯅ, "ꯏꯅꯥꯎꯇꯣꯟ, ꯅꯪꯕꯨ ꯏꯃꯥ ꯂꯥꯛꯄ ꯇꯥꯔꯦꯃꯤ, ꯇꯣꯛꯑꯣꯃꯦ꯫ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯋꯥꯍꯣꯡꯗꯨꯗ ꯅꯪꯅ ꯇꯥꯅ ꯐꯨꯔꯤꯗꯣ, ꯁꯪꯃꯥꯂꯦꯡ ꯃꯥꯟꯅꯕ ꯈꯟꯅꯕꯗꯗꯤ ꯇꯥꯆꯧ ꯀꯧꯔꯛꯀꯅꯤ, ꯑꯗꯨꯒ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯂꯔꯣꯏꯗꯕ ꯁꯥ ꯑꯁꯤꯗꯅ ꯅꯪꯅ ꯀꯟꯕ ꯁꯥꯔꯤꯗꯣ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯅꯠꯇꯤꯌꯦ ꯇꯥꯆꯧ꯫ ꯇꯥꯆꯧꯁꯨ ꯈꯟꯗꯅ ꯑꯝꯇ ꯌꯦꯡꯉꯣ, ꯑꯩꯅ ꯉꯔꯥꯡ ꯋꯥꯅ ꯇꯨꯝꯁꯤꯠꯀ ꯐꯥꯗꯈꯩ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯆꯠꯇꯅ ꯐꯥꯖꯔꯛꯄ ꯆꯣꯉꯥ ꯃꯨꯕꯤꯗꯣ ꯃꯥꯅ ꯃꯀꯣꯟꯗꯒꯤ ꯊꯥꯗꯣꯛ ꯂꯩꯔꯝꯃꯦ꯫ ꯑꯁꯤꯗꯕꯨ ꯑꯩꯅ ꯀꯃꯥꯏꯅ ꯐꯨꯔꯣꯏꯗꯣꯏꯅꯣ? ꯑꯗꯨꯕꯣꯕꯥ, ꯑꯃꯃꯨꯛ ꯐꯥꯔꯒ ꯂꯣꯏꯔꯦꯗꯅ꯫ ꯇꯥꯆꯧ ꯍꯦꯛ ꯐꯥꯕꯤꯔꯨꯔꯣ꯫ ꯉꯁꯤ ꯍꯌꯦꯡꯁꯦ ꯑꯩ ꯎꯆꯦꯛ ꯐꯥꯕ ꯆꯠꯄꯁꯤ ꯂꯦꯞꯀꯦꯅ ꯈꯟꯖꯕꯅꯦꯕ, ꯑꯗꯨꯕꯨꯅꯦ ꯑꯩ ꯁꯨꯝ ꯈꯟꯖꯜꯂꯨꯔꯒꯅꯦ ꯏꯁꯤ ꯁꯨꯝ ꯀꯥꯔꯛꯇꯧꯔꯦ꯫ ꯌꯥꯔꯦ, ꯏꯃꯥ ꯍꯣꯏꯁꯨ ꯍꯜꯂꯛꯑꯅꯤ, ꯇꯨꯃꯤꯟ ꯂꯩꯔꯣꯀꯣ꯫ ꯄꯥꯛꯄꯤ ꯑꯃꯗꯤ ꯁꯥꯃꯨ ꯍꯜꯂꯛꯄꯗ ꯃꯆꯥ ꯑꯅꯤꯒ ꯂꯩꯔꯝꯕꯗꯨꯗꯗꯤ ꯉꯥꯛꯇ ꯎꯔꯦ꯫ ꯅꯍꯥꯟꯈꯩ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯅꯣꯡꯃꯗ ꯃꯌꯨꯝꯗ ꯂꯩꯇꯕꯅꯤ, ꯊꯦꯡꯅ ꯇꯥꯍꯟꯖꯤꯜꯂꯛꯄꯅꯤ꯫ ꯄꯥꯛꯄꯤꯅ, "ꯏꯍꯦ, ꯉꯁꯤꯗꯤ ꯏꯆꯥ ꯑꯁꯪꯕꯤꯒꯤ ꯉꯥꯃꯣꯛ ꯂꯩꯔꯛꯇ꯭ꯔꯦꯗꯅ." ꯑꯇꯣꯟꯕꯅ, "ꯀꯔꯤꯒꯤ ꯉꯥꯃꯣꯛꯅꯣ ꯏꯃꯥ? ꯃꯁꯦ ꯂꯝ ꯌꯥꯝ ꯍꯦꯜꯂꯦ꯫ ꯑꯩꯈꯣꯏꯅ ꯂꯨꯅ ꯇꯧꯃꯟꯗꯅꯅꯦ, ꯑꯩꯅ ꯁꯥꯎꯔꯛꯄ ꯅꯨꯃꯤꯠꯇꯅꯦ ꯃꯥ ꯃꯆꯥ ꯑꯅꯤꯁꯦ ꯍꯥꯠꯇꯣꯛꯑꯒꯅꯦ ꯆꯥꯕ ꯁꯣꯏꯗ꯭ꯔꯕꯅꯤ." ꯁꯥꯃꯨꯅ ꯑꯃꯨꯛ, "ꯌꯥꯝꯅꯅꯦ ꯋꯥꯅ ꯍꯜꯂꯛꯏꯕꯅꯤꯀꯣ, ꯅꯈꯣꯏ ꯑꯅꯤ ꯂꯩꯕꯗꯣ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯈꯤꯇ ꯐꯥꯎ ꯄꯥꯡꯒꯦ ꯈꯟꯗꯦ, ꯑꯗꯨꯒ ꯍꯜꯂꯛꯄꯒ ꯆꯠꯂꯣ ꯅꯁꯛꯁꯤꯡꯗꯣ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯑꯝꯇ." "ꯈꯪꯗꯦ ꯑꯝꯇ ꯏꯃꯥ, ꯑꯩꯅ ꯍꯥꯏꯍꯧꯔꯤꯁꯤꯅꯤꯀꯣ, ꯑꯩꯅ ꯁꯥꯎꯔꯛꯄ ꯅꯨꯃꯤꯠꯇꯅꯦ ꯋꯥꯍꯣꯡ ꯃꯃꯥ ꯃꯆꯥ ꯑꯅꯤꯁꯦ ꯁꯣꯏꯗ꯭ꯔꯕꯅꯤꯀꯣ." "ꯀꯔꯤꯅꯣ ꯑꯇꯣꯟꯕ, ꯃꯇꯨꯡꯗꯅꯦ ꯑꯗꯨꯒꯨꯝꯕ ꯋꯥꯗꯣ ꯏꯃꯥꯗ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯒꯅꯨ꯫ ꯃꯈꯣꯏ ꯑꯅꯤ ꯂꯩꯕꯒꯤꯅꯦ ꯅꯄꯥꯒ ꯑꯩꯒꯅꯅꯦ ꯌꯨꯝꯁꯤꯗ ꯍꯔꯥꯎ ꯍꯜꯂꯛꯏꯕꯅꯤꯀꯣ꯫ ꯅꯈꯣꯏ ꯑꯅꯤꯅ ꯌꯨꯝꯁꯤꯗ ꯂꯩꯔꯦꯅ ꯀꯔꯤꯕꯨ ꯀꯥꯟꯅꯔꯤꯒꯦ?" ꯑꯆꯧꯕꯅ ꯑꯃꯨꯛ, "ꯌꯥꯔꯦ ꯏꯃꯥꯁꯨ, ꯆꯥꯛ ꯊꯣꯡꯕꯤꯔꯨꯔꯣ." ꯄꯥꯛꯄꯤꯗꯨ ꯃꯆꯥꯅ ꯍꯥꯏꯔꯤꯗꯨꯒ ꯇꯥꯗꯈꯩ ꯋꯥꯍꯣꯡ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯀꯧꯔꯛꯏ꯫ "ꯑꯁꯪꯕꯤ, ꯅꯃꯥ ꯅꯆꯥꯕꯨ ꯀꯥꯏꯗ ꯂꯩꯒꯦꯅꯦ?" ꯑꯁꯪꯕꯤ ꯋꯥꯍꯣꯡ ꯃꯃꯥꯗ, "ꯏꯃꯥ ꯄꯥꯛꯄꯤꯅ ꯀꯧꯔꯦ, ꯉꯥꯃꯣꯛ ꯂꯩꯔꯛꯑꯝꯒꯅꯤꯌꯦ, ꯆꯥꯔꯨꯁꯤ ꯂꯥꯛꯑꯣ꯫ ꯑꯩ ꯆꯥꯛꯁꯨ ꯌꯥꯝ ꯂꯥꯝꯃꯦ, ꯉꯁꯤꯗꯤ ꯏꯃꯥ ꯄꯥꯛꯄꯤꯅ ꯊꯝꯕꯤꯔꯝꯕꯗꯣ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯃꯆꯥ ꯄꯨꯛ ꯐꯠꯇ ꯑꯁꯤꯅ ꯀꯥꯎꯊꯣꯛꯄꯤꯈ꯭ꯔꯦ꯫ ꯂꯥꯛꯑꯣ ꯏꯃꯥ, ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦ." ꯋꯥꯍꯣꯡ ꯃꯃꯥꯅ, "ꯑꯩꯈꯣꯏꯅꯦ ꯆꯠꯄ ꯌꯥꯗꯦꯀꯣ, ꯁꯤꯗ ꯁꯨꯝ ꯂꯩꯁꯤ, ꯃꯈꯣꯏꯒꯤ ꯃꯆꯥ ꯑꯅꯤꯗꯣ ꯌꯥꯝ ꯐꯠꯇꯕꯅꯦ. ꯉꯁꯥꯏ ꯏꯆꯥꯗ ꯐꯨꯕꯤꯕꯗꯣ ꯏꯃꯥꯅꯦ ꯌꯦꯡꯕ ꯉꯝꯗꯦ. ꯏꯃꯥ, ꯉꯁꯥꯏ ꯐꯨꯕꯗꯣ ꯑꯩ ꯌꯥꯝ ꯅꯥꯏꯕꯣ. ꯃꯈꯣꯏꯁꯨ ꯅꯣꯡꯃꯗꯤ ꯑꯩꯅ ꯆꯥꯎꯔꯀꯥꯟꯗ ꯂꯃꯟ ꯈꯨꯝꯒꯦꯀꯣ ꯏꯃꯥ." "ꯑꯩꯈꯣꯏꯅꯕꯨ ꯀꯔꯤ ꯂꯃꯟ ꯈꯨꯝꯕ ꯉꯝꯗꯣꯏꯅꯣ? ꯃꯁꯤꯗꯤꯅꯦ ꯏꯃꯥ ꯏꯆꯥꯗ ꯇꯝꯕꯤꯔꯝꯂꯕꯅꯦ." "ꯀꯔꯤꯒꯤ ꯉꯝꯂꯣꯏꯗꯣꯏꯅꯣ ꯏꯃꯥ? ꯅꯣꯡꯃꯗꯤ ꯑꯩꯅ ꯁꯣꯏꯗꯅ ꯃꯈꯣꯏꯕꯨ ꯂꯃꯟ ꯈꯨꯝꯒꯅꯤ." "ꯍꯣꯏꯁꯦ, ꯉꯁꯥꯏ ꯐꯨꯕꯗꯣ ꯏꯃꯥ ꯁꯣꯛꯄ꯭ꯔ ꯌꯦꯡꯒꯦꯁꯦ." "ꯑꯁ, ꯁꯤꯗꯤ ꯂꯣꯏꯅ ꯇꯠꯂꯦꯗꯅ. ꯁꯤꯗꯅꯦ ꯅꯪ ꯂꯦꯡꯗꯅ ꯂꯩꯔꯝꯃꯨꯀꯣ, ꯏꯃꯥ ꯍꯤꯗꯥꯛ ꯊꯤꯔꯨꯒꯦ." ꯍꯥꯏꯅ ꯇꯧꯔꯤꯉꯩꯗ ꯄꯥꯛꯄꯤꯗꯨ ꯃꯈꯣꯏꯕꯨ ꯀꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯍꯦꯛ ꯂꯩꯕ ꯅꯣꯕꯥꯞ ꯄꯥꯝꯕꯤ ꯃꯈꯣꯡꯔꯣꯝꯒꯤ ꯃꯥꯏꯀꯩꯗ ꯂꯥꯛꯄꯗ ꯎꯔꯝꯃꯤ꯫ ꯋꯥꯍꯣꯡ ꯃꯃꯥꯗꯨꯅ ꯃꯆꯥꯒꯤ ꯑꯁꯣꯛꯄ ꯑꯗꯨ ꯎꯈ꯭ꯔꯅꯤ ꯍꯥꯏꯅ ꯄꯥꯈꯠꯆꯔꯝꯃꯤ꯫ ꯄꯥꯛꯄꯤꯗꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯇꯨꯅ, "ꯑꯁꯪꯕꯤ, ꯅꯪꯕꯨ ꯅꯍꯥꯟꯈꯩ ꯏꯃꯥ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ
ꯍꯦꯛ ꯆꯦꯟꯁꯤꯜꯂꯛꯄꯗꯥꯏꯅꯦ ꯉꯁꯤꯗꯤ ꯅꯃꯥꯅ ꯆꯥꯕꯨ ꯃꯐꯝꯁꯤꯗ ꯀꯩꯗꯧꯔꯒꯦ ꯑꯁꯪꯕꯤ ꯄꯥꯛꯄꯤ ꯎꯕꯗ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯆꯤꯟ ꯃꯆꯥꯗꯨꯅ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯍꯥꯏꯔꯤ ꯃꯗꯨ ꯄꯥꯎ ꯇꯝꯂꯤꯕꯅꯤ ꯑꯗꯨꯕꯨ ꯄꯥꯛꯄꯤ ꯀꯨꯏꯅ ꯂꯣꯏꯅꯔꯛꯄꯅ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯈꯔꯗꯤ ꯇꯥꯏ ꯃꯍꯥꯛ ꯃꯆꯥ ꯑꯇꯣꯟꯕꯕꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯃꯍꯥꯛ ꯎꯔꯦ ꯑꯁꯪꯕꯤꯒꯤ ꯁꯣꯛꯄꯗꯨ ꯑꯁꯪꯕꯤꯗꯨ ꯃꯥꯒꯤ ꯃꯇꯨꯡ ꯏꯜꯂꯛꯎ ꯍꯥꯏꯗꯨꯅ ꯏꯜꯂꯛꯏ ꯄꯥꯛꯄꯤ ꯇꯦꯔꯥ ꯄꯥꯏꯕꯤ ꯃꯅꯥꯗꯨ ꯈꯔ ꯍꯦꯛꯂꯒ ꯁꯨꯒꯥꯏꯗꯨꯅ ꯑꯁꯪꯕꯤꯗ ꯇꯩꯕꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯁꯪꯕꯤ ꯅꯈꯣꯏ ꯅꯃꯥꯅꯆꯥ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯅꯣꯏꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯗꯦ ꯍꯥꯏꯗꯅ ꯏꯃꯥꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯑꯁꯪꯕꯤ ꯋꯥꯔꯧꯗꯦ ꯍꯥꯏꯅ ꯃꯀꯣꯛꯇꯨ ꯅꯣꯝꯃꯤ ꯉꯁꯤꯗꯤꯅꯦ ꯏꯃꯥꯁꯦ ꯅꯪꯒꯤ ꯀꯔꯤꯁꯨ ꯄꯨꯔꯛꯇꯦ ꯅꯪꯕꯨ ꯄꯨꯛ ꯂꯥꯝꯃꯕ꯭ꯔꯣ ꯑꯁꯪꯕꯤ ꯂꯥꯝꯃꯦ ꯍꯥꯏꯕꯒꯨꯝꯅ ꯃꯀꯣꯛꯇꯨ ꯄꯥꯛꯄꯤꯗ ꯁꯨꯔꯨ ꯁꯨꯔꯨꯅꯩ ꯑꯣ ꯏꯃꯥꯅꯦ ꯅꯃꯥꯅꯆꯥꯒꯤꯅꯦ ꯍꯥꯟꯅ ꯁꯦꯝꯕꯤꯔꯛꯑꯒꯦꯀꯣ ꯍꯥꯏꯗꯨꯅ ꯆꯪꯈ꯭ꯔꯦ ꯃꯍꯥꯛ ꯋꯥꯍꯣꯡ ꯃꯃꯥ ꯃꯆꯥꯒꯤ ꯆꯥꯅꯕ ꯑꯅꯧꯕ ꯅꯥꯄꯤ ꯑꯃꯗꯤ ꯆꯨꯖꯥꯛ ꯄꯤꯖꯔꯝꯃꯤ ꯑꯃꯨꯛꯁꯨ ꯆꯥꯛꯁꯪꯗ ꯌꯦꯡꯗꯨꯅ ꯏꯁꯧ ꯂꯥꯡꯉꯤ ꯃꯆꯥꯁꯤꯡꯗ ꯑꯣꯟꯊꯣꯛꯅ ꯐꯠꯈꯤꯗ꯭ꯔꯦꯗꯀꯣ ꯏꯃꯥ ꯍꯣꯏ ꯇꯕꯨ ꯆꯠꯈꯤ ꯍꯥꯏꯔꯕꯗꯤ ꯆꯥꯛ ꯊꯣꯡꯅꯕꯁꯤꯡꯁꯤꯗꯁꯨ ꯈꯔ ꯊꯤꯌꯨꯗꯅ ꯑꯗꯨꯗꯤ ꯅꯠꯇꯦ ꯉꯁꯤꯅ ꯀꯅꯥꯗꯒꯤ ꯀꯔꯤ ꯂꯧꯁꯤꯒꯦ ꯀꯔꯤ ꯆꯥꯁꯤꯒꯦ ꯈꯟꯗꯅ ꯂꯩꯔꯦ ꯏꯆꯥ ꯑꯅꯤꯃꯛꯄꯨ ꯑꯩꯁꯤꯕꯨꯅꯦ ꯃꯃꯥꯡ ꯃꯄꯣꯛꯇ ꯀꯔꯝꯕ ꯀꯔꯃ ꯇꯧꯔꯝꯕꯒꯤꯅꯣ ꯍꯟꯗꯛ ꯃꯄꯣꯛꯁꯤꯗ ꯑꯁꯨꯛ ꯋꯥꯅ ꯂꯦꯜꯂꯤꯁꯤꯕꯣ ꯋꯥꯍꯣꯡ ꯃꯃꯥ ꯄꯥꯛꯄꯤꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯇꯥꯏ ꯇꯥꯅ ꯇꯥꯅ ꯃꯍꯥꯛ ꯁꯤꯡꯊꯤꯕ ꯊꯣꯔꯛꯂꯝꯃꯤ ꯄꯥꯛꯄꯤꯅ ꯑꯁꯪꯕꯤꯗ ꯆꯥꯔꯣ ꯆꯥꯔꯣ ꯅꯕꯨꯛ ꯊꯟꯅ ꯆꯥꯔꯣ ꯅꯃꯥꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯑꯁꯪꯕꯤ ꯑꯁꯣꯝꯗ ꯆꯠꯈꯤ ꯍꯥꯏꯕꯒꯨꯝꯅ ꯃꯀꯣꯛꯇꯨ ꯊꯤꯟꯗꯨꯅ ꯇꯥꯛꯏ ꯑꯣ ꯆꯥꯔꯣ ꯆꯥꯔꯣ ꯏꯃꯥꯁꯨꯅꯦ ꯆꯥꯛ ꯊꯣꯡꯅꯕꯅꯦ ꯁꯤꯡ ꯑꯝꯇ ꯊꯤꯔꯨꯈꯤꯒꯦꯀꯣ ꯍꯥꯏꯅ ꯊꯣꯔꯛꯄꯗ ꯑꯁꯪꯕꯤꯒꯤ ꯃꯃꯥꯅ ꯃꯌꯥꯅ ꯁꯤꯡ ꯑꯃ ꯆꯤꯛꯇꯨꯅ ꯂꯥꯛꯄꯗꯨ ꯎꯔꯦ ꯑꯣ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯅꯈꯣꯏꯅꯗꯤ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯈꯪꯕꯤꯔꯤꯕ ꯑꯣꯏꯔꯦꯀꯣ ꯑꯗꯨꯕꯨꯅꯦ ꯑꯩꯒꯤ ꯏꯆꯥꯁꯤꯡꯅꯗꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯦ ꯀꯔꯤꯁꯨ ꯈꯪꯕꯤꯗꯦ ꯑꯁꯤ ꯈꯟꯅ ꯈꯟꯅ ꯋꯥꯍꯣꯡ ꯃꯃꯥꯅ ꯇꯧꯔꯤꯕ ꯑꯗꯨ ꯎꯔꯝꯃꯤ ꯁꯤꯡꯗꯨ ꯆꯥꯛꯁꯪꯗ ꯊꯝꯃꯨꯔꯒ ꯑꯃꯨꯛ ꯊꯣꯔꯛꯄꯗꯣ ꯃꯥ ꯉꯥꯏꯍꯥꯛꯇꯤ ꯌꯦꯡꯗꯅ ꯂꯩ ꯑꯃꯨꯛꯁꯨ ꯆꯞ ꯃꯥꯟꯅꯕ ꯁꯤꯡ ꯑꯃ ꯃꯌꯥꯅ ꯆꯤꯛꯇꯨꯅ ꯄꯨꯔꯛꯏ ꯃꯍꯥꯛ ꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ ꯑꯁꯪꯕꯤ ꯃꯃꯥꯅ ꯇꯧꯔꯤꯕ ꯑꯗꯨ ꯃꯥꯁꯨ ꯎꯔꯗꯨꯅ ꯌꯥꯎꯁꯤꯜꯂꯤ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯁꯤꯡ ꯍꯣꯜꯂꯝꯃꯤ ꯁꯨꯝ ꯍꯣꯜꯂꯛꯄꯅ ꯐꯅꯌꯥꯝ ꯌꯥꯝꯂꯦ ꯃꯗꯨꯗ ꯄꯥꯛꯄꯤꯅ ꯌꯥꯔꯦ ꯌꯥꯔꯦ ꯋꯥꯔꯅꯤ ꯁꯤꯇꯣꯛꯂꯣ ꯆꯠꯂꯣ ꯆꯠꯂꯣ ꯉꯥꯏꯍꯥꯛꯅꯦ ꯅꯣꯕꯥꯞ ꯃꯈꯣꯡ ꯑꯁꯤꯗ ꯄꯣꯊꯥꯖꯔꯨꯔꯣ ꯅꯕꯥꯅꯤ ꯅꯄꯥꯁꯨꯅꯦ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ ꯑꯗꯨꯅꯅꯦ ꯏꯃꯥ ꯆꯥꯛ ꯊꯣꯡꯒꯦꯀꯣ ꯋꯥꯍꯣꯡ ꯃꯃꯥ ꯑꯃꯗꯤ ꯃꯆꯥ ꯑꯁꯪꯕꯤꯗꯨ ꯄꯨꯟꯅ ꯊꯣꯛꯈ꯭ꯔꯤ ꯄꯥꯛꯄꯤꯁꯨ ꯆꯥꯛ ꯊꯣꯡꯕ ꯍꯧꯈ꯭ꯔꯦ ꯋꯥꯍꯣꯡ ꯃꯃꯥꯅ ꯏꯆꯥꯕꯨ ꯋꯥꯕ꯭ꯔꯅꯦ ꯋꯥꯗꯦꯗ ꯏꯃꯥ ꯑꯗꯣ ꯏꯃꯥ ꯑꯆꯧꯕ ꯑꯇꯣꯟꯕ ꯑꯩꯈꯣꯏꯒꯤꯗꯤ ꯃꯃꯥ ꯃꯄꯥ ꯂꯣꯏꯅ ꯁꯨꯅ ꯂꯩ ꯑꯗꯨꯒ ꯑꯩꯒꯤꯗꯤ ꯀꯗꯥꯏ ꯏꯆꯥꯒꯤꯁꯨ ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ ꯏꯃꯥꯗꯤ ꯂꯩ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯦ ꯕꯕꯥ ꯍꯥꯏꯕꯅꯦ ꯑꯩꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯏꯄꯥꯒꯤ ꯃꯁꯛꯇꯤ ꯅꯣꯡꯃꯇ ꯎꯈꯤꯗ꯭ꯔꯦ ꯀꯗꯥꯏ ꯂꯩꯈ꯭ꯔꯤꯅꯣ ꯏꯃꯥ ꯃꯆꯥ ꯑꯩꯕꯨ ꯀꯔꯤꯝꯇ ꯅꯨꯡꯁꯤꯕ ꯐꯥꯎꯗꯕ ꯖꯥꯠꯂꯣ ꯕꯕꯥꯗꯨꯕ ꯋꯥꯍꯣꯡ ꯃꯃꯥ ꯀꯞꯇꯨꯅ ꯀꯔꯤꯒꯤꯅꯣ ꯏꯆꯥꯅ ꯑꯃꯨꯛꯇ ꯍꯪꯈꯤꯗ꯭ꯔꯤꯕ ꯋꯥꯍꯪ ꯃꯌꯥꯝ ꯑꯃ ꯉꯁꯤꯗꯤ ꯏꯃꯥꯗ ꯍꯪꯂꯤꯁꯤꯕꯣ ꯏꯃꯥ ꯑꯩ ꯕꯕꯥꯕꯨ ꯌꯥꯝꯅ ꯎꯅꯤꯡꯉꯦ ꯑꯇꯣꯟꯕ ꯍꯣꯏꯅ ꯑꯩꯈꯣꯏꯕꯨ ꯇꯣꯏꯅ ꯇꯣꯏꯅ ꯐꯨꯔꯤꯕꯁꯦ ꯕꯕꯥ ꯂꯩꯔꯗꯤ ꯐꯨꯕ ꯉꯝꯂꯣꯏꯀꯣ ꯑꯗꯣ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯑꯩꯈꯣꯏ ꯆꯠꯁꯤ ꯏꯃꯥ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ ꯋꯥꯍꯪ ꯃꯃꯥꯅ ꯀꯞꯀꯅꯨꯁꯦ ꯏꯃꯥ ꯍꯥꯏꯒꯦ ꯅꯈꯣꯏ ꯕꯕꯥꯗꯣ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯗꯅ ꯑꯆꯧꯕ ꯑꯃꯗꯤ ꯑꯇꯣꯟꯕꯒꯤ ꯆꯥꯛꯊꯥꯛ ꯑꯣꯏꯈꯤꯕꯅꯤ ꯃꯇꯝꯗꯣ ꯅꯪ ꯌꯥꯝ ꯄꯤꯛꯂꯤ ꯂꯃꯟꯗꯤ ꯈꯨꯝꯅꯤꯡ ꯀꯔꯝꯅꯕꯨ ꯈꯨꯝꯒꯅꯤ ꯃꯈꯣꯏꯗ ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ ꯀꯔꯤꯁꯨ ꯇꯧꯕꯁꯨ ꯉꯝꯗꯅ ꯉꯁꯤ ꯐꯥꯎꯕ ꯂꯩꯔꯤꯕ ꯑꯁꯤꯅꯤ ꯀꯔꯤ ꯍꯥꯏꯕ ꯏꯃꯥ ꯑꯩꯈꯣꯏꯗ ꯑꯣꯠꯄꯤꯕꯇ ꯅꯠꯇꯅ ꯑꯩꯒꯤ ꯏꯄꯥꯕꯨꯁꯨ ꯃꯈꯣꯏꯅ ꯍꯥꯏꯗꯨꯅ ꯑꯁꯪꯕꯤ ꯁꯤꯡꯗꯨꯅ ꯅꯣꯡꯃꯗꯤ ꯍꯥꯏꯅ ꯈꯥꯖꯤꯛꯇꯨꯅ ꯂꯩꯈ꯭ꯔꯦ ꯋꯥꯍꯪ ꯃꯃꯥꯅ ꯑꯁꯪꯕꯤ ꯑꯗꯨꯝꯅ ꯈꯟꯕ ꯌꯥꯗꯦꯀꯣ ꯅꯃꯥ ꯄꯥꯛꯄꯤꯒꯤ ꯈꯟꯗꯕ ꯌꯥꯗꯕꯅꯤ ꯅꯃꯥꯅꯅꯦ ꯑꯩꯈꯣꯏꯒꯤ ꯆꯪꯖꯐꯝ ꯄꯤꯕꯤꯔꯤꯕ ꯑꯁꯤ ꯅꯪ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯣ ꯏꯃꯥ ꯄꯥꯛꯄꯤꯒꯤ ꯈꯜꯂꯒꯅꯤ ꯑꯩꯅ ꯃꯈꯣꯏꯕꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯍꯥꯏꯅ ꯈꯜꯂꯤꯕꯁꯤ ꯃꯃꯥ ꯃꯆꯥ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯑꯆꯧꯕ ꯑꯃꯗꯤ ꯑꯇꯣꯟꯕ ꯀꯣꯟꯊꯣꯡꯗꯒꯤ ꯆꯪꯂꯛꯂꯤꯕ ꯑꯗꯨ ꯎꯔꯦ ꯑꯇꯣꯟꯕꯅ ꯑꯁ
ꯇꯥꯆꯧ ꯑꯁꯪꯕꯤꯒꯤ ꯃꯃꯥꯁꯤꯗꯤ ꯍꯥꯎꯔꯅꯤꯍꯦ ꯑꯩꯗꯤꯅꯦ ꯆꯥꯅꯤꯡꯕꯅ ꯂꯣꯏꯔꯦ ꯏꯃꯥ ꯇꯥꯔꯗꯤ ꯅꯪ ꯇꯥꯅꯤꯡ ꯇꯥꯁꯅꯨꯗ ꯃꯆꯥ ꯑꯩꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯕꯨ ꯏꯃꯥꯅ ꯀꯩꯁꯨ ꯌꯥꯔꯣꯏꯗꯧꯕ ꯂꯩꯇꯦ ꯑꯆꯧꯕꯅ ꯑꯩꯗꯤ ꯃꯥ ꯃꯆꯥꯁꯦ ꯀꯨꯏꯅ ꯂꯩꯃꯤꯟꯅꯔꯛꯄꯩꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯅꯨꯡꯁꯤꯕꯒ ꯐꯥꯎꯋꯦ ꯑꯗꯨꯅꯅꯦ ꯐꯅ ꯆꯥꯅꯤꯡꯂꯕꯁꯨꯅꯦ ꯃꯥ ꯃꯆꯥꯁꯤꯗꯤ ꯆꯥꯕ ꯉꯝꯂꯣꯏꯕꯨ ꯑꯁ ꯇꯥꯆꯧ ꯑꯩꯗꯤꯅꯦ ꯅꯍꯥꯟꯒꯩ ꯈꯪꯗꯦ ꯇꯥꯆꯧꯁꯤꯗꯤ ꯃꯤꯅꯨꯡꯁꯤꯒꯤ ꯌꯥꯝꯅ ꯔꯤꯄꯤꯠ ꯑꯁ ꯑꯩꯈꯣꯏ ꯇꯥꯆꯧꯁꯤꯗꯤ ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯈꯪꯗꯦ ꯃꯤꯅꯨꯡꯁꯤꯒꯤ ꯌꯥꯝ ꯆꯥꯎꯔꯤꯖꯥꯠꯅꯤꯗꯅ ꯑꯗꯣ ꯇꯥꯆꯧ ꯑꯩꯅ ꯐꯖꯅꯒ ꯊꯣꯡꯒ ꯄꯨꯊꯣꯔꯛꯑꯗꯤ ꯇꯥꯆꯧ ꯆꯥꯗ ꯉꯝꯃꯣꯏꯗ ꯉꯝꯅꯤꯗ ꯅꯪꯁꯨꯕ ꯋꯥꯍꯣꯡ ꯃꯃꯥꯗꯣ ꯄꯥꯈꯠꯄꯅ ꯃꯁꯥꯗꯨ ꯂꯩꯇꯥꯖꯗꯦ ꯃꯆꯥꯒ ꯆꯦꯟꯅ ꯔꯤꯄꯤꯠ ꯃꯆꯥꯒ ꯁꯦꯠꯅ ꯈꯥꯏꯒꯠ ꯔꯤꯄꯤꯠ ꯋꯥꯍꯣꯡ ꯃꯃꯥꯗꯨ ꯄꯥꯈꯠꯄꯅ ꯃꯁꯥꯗꯨ ꯂꯩꯇꯥꯖꯗꯦ ꯃꯆꯥꯒ ꯁꯦꯠꯅ ꯈꯥꯏꯅꯒꯗ꯭ꯔꯥ ꯈꯟꯕꯗ ꯑꯇꯣꯟꯕꯅ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯆꯪꯉꯛꯏ ꯏꯃꯥ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕꯣ ꯆꯥꯛ ꯂꯥꯝꯃꯦ ꯄꯥꯛꯄꯤꯅ ꯀꯔꯤ ꯂꯩꯄꯨꯡ ꯐꯝꯕ ꯌꯥꯕ ꯐꯝꯂꯨꯔꯒ ꯍꯧꯖꯤꯛꯇ ꯍꯜꯂꯛꯑꯒ ꯏꯃꯥꯁꯤꯃ ꯏꯄꯥꯁꯤꯃ ꯊꯕꯛ ꯆꯠꯈꯤ ꯍꯥꯏꯔꯕꯗꯤ ꯌꯨꯝꯒꯤ ꯀꯔꯤ ꯀꯔꯤ ꯑꯋꯥꯠꯄ ꯂꯩꯗꯤ ꯈꯟꯗꯗꯅ ꯌꯦꯡꯁꯤꯟꯕꯩ ꯃꯍꯨꯠꯇ ꯀꯅꯥꯒꯤ ꯌꯦꯟ ꯉꯥꯅꯨ ꯎꯆꯦꯛ ꯂꯣꯏꯔꯤ ꯍꯥꯏꯗꯅ ꯅꯆꯤꯟ ꯅꯅꯥꯎ ꯆꯪꯗꯅ ꯄꯥꯗꯅ ꯆꯠꯃꯤꯟꯅ ꯂꯩꯔꯦ ꯑꯗꯨꯒ ꯆꯥꯛ ꯂꯣꯏꯔꯕ ꯀꯥꯏꯅ ꯆꯠꯂꯣ ꯅꯣꯏꯗ ꯄꯤꯖꯗꯣꯏ ꯁꯔꯨꯛꯅꯦ ꯋꯥꯍꯣꯡ ꯃꯥ ꯃꯆꯥꯁꯦ ꯑꯁꯤꯗꯅꯦ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯕꯅ ꯐꯩ ꯑꯇꯣꯟꯕ ꯁꯥꯡꯅ ꯃꯁꯤꯒꯤ ꯋꯥꯍꯣꯡ ꯃꯥ ꯃꯆꯥꯁꯦ ꯍꯥꯠꯄ ꯇꯥꯔꯦ ꯑꯗꯨꯗꯤ ꯍꯥꯏꯗꯅ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯄꯥꯛꯄꯤꯅ ꯑꯆꯧꯕ ꯅꯅꯥꯎ ꯅꯨꯄꯥꯁꯦ ꯑꯝꯇ ꯈꯥꯝꯃꯨꯅꯦ ꯅꯪꯕꯣ ꯑꯆꯧꯕꯅ ꯏꯃꯥꯗꯤ ꯀꯔꯤꯒꯤ ꯑꯃꯨꯛ ꯉꯥꯡꯂꯨꯔꯤꯅꯣ ꯉꯥꯡꯗꯅ ꯂꯩꯔꯅꯤ ꯅꯪꯕꯣ ꯑꯃꯨꯛꯇ ꯈꯥꯝꯃꯣ ꯃꯤ ꯑꯇꯣꯟꯕ ꯋꯥꯍꯣꯡ ꯃꯆꯥꯗꯨ ꯀꯣꯏꯊꯤ ꯊꯤ ꯑꯗꯨꯒ ꯐꯪꯗ꯭ꯔꯦ ꯌꯥꯔꯦ ꯏꯅꯥꯎꯇꯣꯟ ꯅꯪꯁꯨꯅꯦ ꯏꯃꯥꯒ ꯁꯥꯎꯅꯔꯒ ꯀꯔꯤꯒꯤ ꯂꯥꯟꯖꯗꯕ ꯋꯥꯍꯣꯡ ꯃꯥ ꯃꯆꯥꯗꯨꯗ ꯇꯥꯏꯅꯔꯤꯅꯣ ꯂꯥꯛꯑꯣ ꯆꯥꯛꯅꯦ ꯆꯥꯔꯨꯔꯁꯤ ꯂꯥꯛꯑꯣ ꯄꯥꯛꯄꯤ ꯃꯆꯥ ꯑꯅꯤꯗꯨ ꯅꯝꯗꯅ ꯃꯌꯨꯝꯗ ꯆꯪꯍꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯥ ꯃꯆꯥꯕꯨ ꯀꯣꯏꯊꯤ ꯊꯤꯔꯛꯏ ꯑꯁꯪꯕꯤ ꯅꯪꯕꯨ ꯏꯃꯥꯅ ꯀꯧꯔꯤꯁꯦ ꯇꯥꯕ꯭ꯔꯣ ꯑꯁꯪꯕꯤꯗꯨ ꯈꯨꯝꯃꯗꯤ ꯃꯈꯣꯟꯗꯨ ꯇꯥꯈꯤꯅꯤ ꯈꯜꯂꯒ ꯅꯣꯕꯥꯞ ꯑꯃ ꯃꯌꯥꯅ ꯀꯛ ꯆꯤꯛꯇꯨꯅ ꯅꯣꯕꯥꯞ ꯑꯃ ꯊꯥꯗꯔꯛꯏ ꯄꯥꯛꯄꯤ ꯅꯣꯕꯥꯞ ꯇꯥꯔꯛꯄ ꯑꯗꯨꯗ ꯏꯟꯈꯠꯂꯨꯕꯗ ꯃꯥ ꯃꯆꯥꯗꯨ ꯂꯩꯔꯝꯕ ꯑꯗꯨ ꯎꯔꯦ ꯃꯍꯥꯛ ꯃꯣꯟ ꯇꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯃꯥ ꯅꯆꯥꯗꯤ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯨꯀꯣ ꯅꯈꯣꯏꯅ ꯆꯠꯀꯦ ꯍꯥꯏꯔꯕꯁꯨꯅꯦ ꯑꯩꯁꯨ ꯅꯈꯣꯏꯒꯤ ꯇꯨꯡꯏꯟꯗꯨꯅ ꯂꯥꯛꯀꯗꯧꯔꯤꯕꯅꯦ ꯃꯐꯝ ꯑꯁꯤꯗꯅꯦ ꯅꯈꯣꯏ ꯂꯩꯔꯝꯃꯨꯀꯣ ꯃꯈꯣꯏ ꯆꯠꯈꯤꯕꯒꯅꯦ ꯏꯃꯥ ꯍꯥꯏꯔꯛꯀꯦꯀꯣ ꯑꯁꯪꯕꯤ ꯍꯣꯏ ꯏꯃꯥ ꯍꯥꯏꯕꯒꯨꯝꯅ ꯃꯉꯛꯇꯨ ꯅꯣꯝꯃꯤ ꯄꯥꯛꯄꯤꯁꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯪꯈ꯭ꯔꯦ ꯑꯇꯣꯟꯕꯅ ꯇꯥꯆꯧ ꯆꯠꯂꯁꯤ ꯆꯥꯕ ꯂꯣꯏꯗ꯭ꯔꯤꯕꯣ ꯑꯣꯟꯊꯣꯛꯅ ꯇꯞꯈ꯭ꯔꯦꯗ ꯅꯨꯄꯥꯅꯕꯣ ꯃꯌꯥꯝꯅꯦ ꯉꯥꯏꯗ꯭ꯔ ꯂꯩꯔꯦ ꯑꯇꯣꯟꯕ ꯆꯥꯛ ꯆꯥꯕ ꯐꯥꯎꯕꯗꯤ ꯇꯞꯅ ꯏꯪꯅ ꯑꯝꯇ ꯆꯥꯖꯈꯤꯒꯦꯗꯅ ꯑꯣ ꯆꯥꯍꯧꯔꯣ ꯇꯥꯆꯧ ꯑꯩ ꯆꯠꯂꯦꯀꯣ ꯍꯥꯏꯗꯅ ꯊꯣꯛꯈ꯭ꯔꯦ ꯑꯆꯧꯕꯅ ꯉꯥꯏꯈꯣꯅꯦꯍꯦ ꯍꯥꯏꯅ ꯃꯈꯨꯠ ꯍꯥꯝꯕꯣꯏ ꯍꯥꯝꯗꯕꯣꯏ ꯊꯣꯛꯈ꯭ꯔꯦ ꯃꯇꯝꯗꯨꯗ ꯄꯥꯛꯄꯤ ꯋꯥꯍꯣꯡ ꯃꯥ ꯃꯆꯥꯕꯨ ꯆꯥꯅꯕ ꯈꯔ ꯄꯨꯊꯣꯛꯄꯤꯔꯛꯏ ꯂꯥꯛꯑꯣ ꯀꯨꯝꯊꯔꯛꯑꯣ ꯂꯥꯛꯑꯣ ꯏꯃꯥꯅꯅꯦ ꯅꯈꯣꯏꯒꯤ ꯆꯥꯅꯕ ꯄꯨꯔꯛꯂꯦꯁꯦ ꯆꯥꯔꯣ ꯂꯥꯛꯑꯣ ꯅꯕꯨꯛ ꯊꯟꯅ ꯃꯇꯝꯗꯨ ꯐꯅ ꯊꯦꯡꯂꯤ ꯑꯆꯧꯕ ꯑꯃꯗꯤ ꯑꯇꯣꯟꯕ ꯊꯦꯡꯉ ꯐꯥꯎꯕ ꯍꯜꯂꯛꯂꯝꯗꯦ ꯄꯥꯛꯄꯤꯁꯨ ꯉꯥꯏꯍꯥꯛꯇꯤ ꯉꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯕꯒꯤ ꯋꯥꯔ ꯃꯥꯜꯂꯦ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ ꯑꯗꯨꯛ ꯊꯦꯡꯉꯕꯗꯨ ꯈꯨꯡꯒꯪꯒꯤ ꯃꯃꯥꯟꯅꯕ ꯈꯔ ꯄꯨꯟꯁꯤꯜꯂꯒ ꯁꯟ ꯑꯃ ꯍꯨꯔꯥꯜꯂꯝꯃꯤ ꯁꯟ ꯑꯗꯨ ꯃꯈꯣꯏ ꯃꯌꯥꯝꯅ ꯐꯝ ꯆꯥꯕ ꯌꯦꯡꯗꯨꯅ ꯂꯣꯠꯇꯨꯅ ꯊꯝꯂꯦ ꯑꯗꯨꯒ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯍꯧꯔꯝꯃꯤ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯑꯇꯣꯟꯕꯅ ꯏꯇꯥꯎꯁꯥ ꯑꯩꯗꯤꯅꯦ ꯁꯟꯗꯣ ꯆꯥꯕꯒ ꯑꯝꯇ ꯌꯥꯎꯔꯣꯏ ꯁꯟꯒꯤ ꯃꯈꯣꯡ ꯑꯅꯤꯗꯣ ꯑꯗꯨ ꯈꯛꯇ ꯂꯧꯖꯒꯦ ꯑꯇꯩꯗꯤꯅꯦ ꯑꯝꯇ ꯄꯥꯝꯗꯦ ꯑꯆꯧꯕꯅ ꯀꯔꯤꯅꯣ ꯏꯅꯥꯎꯇꯣꯟ ꯑꯍꯥꯎꯕꯗ ꯆꯥꯕ ꯑꯗꯨꯛ ꯄꯥꯝꯖꯕ ꯏꯅꯥꯎꯅ ꯉꯁꯤꯗꯤ ꯀꯩꯗꯧꯔꯕ ꯇꯥꯆꯧ ꯑꯩꯅꯦ ꯀꯔꯤꯁꯨ ꯆꯥꯅꯤꯡꯗ꯭ꯔꯦ ꯑꯩꯅ ꯄꯥꯝꯕ ꯍꯥꯏꯔꯒꯗꯤꯅꯦ ꯃꯈꯣꯡ ꯑꯅꯤꯗꯣ ꯑꯗꯨ ꯈꯛꯇ ꯄꯥꯝꯃꯤ ꯑꯗꯨꯇꯪ ꯄꯤꯔꯛꯎ ꯑꯗꯨꯒ ꯌꯥꯔꯦ ꯑꯇꯣꯟꯕꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯈꯨꯡꯒꯪꯒꯤ ꯃꯃꯥꯟꯅꯕ ꯃꯌꯥꯝ ꯑꯗꯨ ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔꯦꯗꯀꯣ ꯑꯇꯣꯟꯕꯁꯦ ꯈꯟꯅ ꯄꯨꯟꯅ ꯍꯦꯛꯇ ꯍꯥꯏꯔꯛꯏ ꯍꯣ ꯐꯔꯦ ꯅꯪꯒꯤ ꯃꯈꯣꯡ ꯑꯅꯤꯗꯣ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯄꯤꯔꯒꯦ ꯑꯗꯨꯒꯅꯦ ꯍꯌꯦꯡ ꯑꯃꯨꯛ ꯅꯪꯅꯅꯦ ꯃꯈꯣꯡꯗꯨꯁꯨ ꯂꯧꯔꯒꯅꯦ ꯆꯥꯕ ꯌꯥꯎꯒꯦ ꯀꯥꯗꯤ ꯍꯥꯏꯔꯛꯄ ꯌꯥꯔꯣꯏꯀꯣ ꯑꯁ ꯌꯥꯎꯔꯣꯏꯕ ꯅꯣꯏꯁꯨ ꯐꯔꯦ ꯑꯗꯨꯗꯤ ꯌꯨꯝꯁꯤ ꯌꯧꯔꯦ ꯅꯈꯣꯏꯁꯨ ꯆꯠꯈ꯭ꯔꯣ ꯑꯩꯈꯣꯏꯁꯨꯅꯦ ꯂꯩꯍꯧꯔꯒꯦꯀꯣ ꯍꯌꯦꯡ ꯉꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ
haina makhoi machin manao ani su leihore. Achobana karino inauton nangna hare mayam dubo adu wana sandu huran minare adu ka nangna makhoi du loina pitorkradi kaidawrage. As tacho nang se pangidako san makhong ani do sana ola doriba makhoi dine sando chathokibadane adum loire aigi dine makhong ani se sana on doriba mataw karamna sangi makhong nabu kamai sana on doino hayo hayo tasine haige tacho muna taw thaba ase tacho ibani ne pangthokadabani imungda changagane saro sila yade tacho sidane asum sase ima ba takradine sana dum onre hoi 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 sara sise haudo kari wari no makhoi anina wari sabadu wahong mama chadu loina tari bani wahong mama na machada tumina layu tasi haina ingitawi adon bana aikhoi khungangi chidai da leiba brahman mate manaudo khangidana hoine khangine machaga amte yaujadabda natra majudo arai brahman nate mabuthi marau sing leiba sana lupa lau sing na chingba marang kaina leiba brahman ne mage maran mayam do kanana sune lobi na ba loisin bi na ba leite maram basinane aina haiba sange makhonga do brahman ke mayum chatana ne sana ola dawrini brahman dubu mantra jadu ga haibra sange makhong dubu kamai sana ola doino as tacho brahman gi imung dane brahman mate manao do leitingai dane mayum changduna ne sange makhong ani se tawtho ogane phumjin dawriba adu daidine sana adum olani aikhoi nungai dawne tacho as inauton ai yaujare ko ngamroi dudi as tacho ne kari siaubinu ai dum tawge tacho na ne aina haiba wado adu dang khomo ho se thengi se tumura se dudi repeat hoi se thengi se tumura se dudi wahang mama na kaya da phatiba wakhaloni he migi phatana batawradi nakhoi su nongma traga nongwadi nakhoi gisu matam lakhini haibase kawganu ko aheng do mahawkhre nongalaga makhoi khongangi mamanaba singduga poina thengnari aduga makhoi nangarang haina kiba adumakna sanadoge makhongadu puduna lakle atonba amati achauba brahman ki mayumda sangi makhongadu puduna laklami brahman adugi konthongda brahman mate manawani du leibra haina cheptha yengi adubu ure achaubana inauton brahman mate manawani se natro ada hengol surisiba mane tacho as daudiba hauji di halase horena mukne tanja yengasi lao hoi chalasi lao pakpi macha singdo am taleram dabatuda kari no ne ngarang adum halaktraba jalani duba kari amuk tawrage nang na yuksida hona cha singdo amata leram diye kadai da buchalino khangdewani nangi na cha singado kari chu mangloine he mangbu mangkradi pharadabani mama mapagi awabasu karimta khangdaba na cha singdu leiraga kari kanani adui sarukne thabak ngana jagadawni chai singdo thongnaba tawru chalo hoi ai thonguraki wahong mama chado pakpi hoidagi thoraklaga brahman ge mayumaktada ojaw amagi masada tongduna achauba amadi atonba lakpa ngairami asangbina ima ngasidi makhoibu aina ibagi laman soidana khomgani atonba se yama singmani ima ijarane tawriba se makhoina khangkrabadine ima ijane hingani haiba ai thajade ima adala ise makhoiri natro mani tuminai achauba amadi atonba brahman gi konthongda amuk lakle adusu brahman mate wana anido adumak lengtana hingo suduna leirami masidi yaroi khanduna atonbana tachaw ai maring tholamdagi hekta changkrage adugane tachauna sida adum lengna leiro ai amuk thuna sanmakhungani se phomjelam lagane tholageba hoi nang cheksinadi tawko atonba brahman gi mayumda changkhre sange makhong adu phomjilaba matungda mahak tapna muktarakle
ꯋꯥꯍꯣꯡ ꯃꯃꯥ ꯃꯆꯥꯅꯤꯗꯨ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯑꯗꯨ ꯂꯣꯏꯅ ꯎꯔꯝꯃꯤ꯫ ꯑꯆꯧꯕ ꯑꯃꯗꯤ ꯑꯇꯣꯟꯕ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯕ꯭ꯔꯥꯍꯃꯟꯒꯤ ꯃꯌꯨꯝꯗ ꯆꯪꯂꯛꯂꯦ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯑꯇꯣꯟꯕꯅ, "ꯑꯩꯒ꯭ꯌꯥ, ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯍꯪꯒꯦ"꯫ "ꯀꯔꯤ ꯍꯥꯏꯒꯦ ꯏꯕꯨꯡꯉꯣ"꯫ "ꯑꯩꯒ꯭ꯌꯥꯒꯤ ꯌꯨꯝꯁꯤꯗ ꯁꯟꯁꯥꯒꯤ ꯃꯅꯝ ꯑꯃ ꯅꯝꯂꯤꯁꯤꯕꯨ ꯀꯗꯥꯏꯋꯥꯏꯗꯅꯣ? ꯊꯥꯖꯗ꯭ꯔꯒ ꯑꯩꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯨꯄꯥꯁꯤꯗ ꯍꯪꯉꯨꯅꯦ꯫ ꯃꯍꯥꯛꯁꯨꯅꯦ ꯂꯝꯕꯤ ꯆꯠꯂꯝꯕꯗꯒꯤꯅꯦ ꯑꯩꯒ ꯆꯪꯃꯤꯟꯅꯔꯛꯄꯅꯤ"꯫ "ꯀꯔꯤ ꯃꯆꯣꯡ ꯄꯥꯠ ꯅꯥꯏꯗꯕ ꯕ꯭ꯔꯥꯍꯃꯟ ꯑꯩꯒꯤ ꯌꯨꯝꯗꯕꯨ ꯁꯟꯁꯥ ꯃꯅꯝ ꯅꯝꯕꯤꯀꯥꯗꯤ ꯅꯈꯣꯏ ꯑꯩꯕꯨ ꯎꯁꯤꯠꯇꯕ꯭ꯔꯣ"꯫ "ꯑꯁꯦꯡꯕꯅꯦ ꯑꯩꯒ꯭ꯌꯥ, ꯑꯩꯅ ꯑꯩꯒ꯭ꯌꯥꯒꯤ ꯌꯨꯝꯁꯤꯗ ꯁꯟꯁꯥꯁꯦ ꯍꯦꯛ ꯄꯨꯊꯣꯛꯄ ꯉꯝꯃꯗꯤ ꯑꯩꯒ꯭ꯌꯥꯅ ꯁꯅꯥ ꯈꯧꯖꯥꯎ ꯑꯃ ꯄꯤꯕ ꯉꯝꯒꯗ꯭ꯔꯥ"꯫ "ꯉꯝꯒꯅꯤ, ꯑꯗꯨꯒꯅꯦ ꯍꯦꯛ ꯐꯪꯕ ꯉꯝꯗ꯭ꯔꯒꯅ ꯅꯈꯣꯏꯕꯨꯅꯦ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯄꯨꯜꯂꯒ ꯗꯟꯗꯤ ꯐꯪꯍꯟꯒꯅꯤ"꯫ "ꯍꯣꯏ, ꯑꯗꯨꯗꯤ ꯑꯗꯨꯗ ꯌꯥꯅꯔꯁꯦ ꯑꯩꯒ꯭ꯌꯥ"꯫ ꯁꯣꯝꯗꯅ ꯋꯥꯍꯣꯡ ꯃꯃꯥ ꯃꯆꯥꯗꯨꯅ ꯕ꯭ꯔꯥꯍꯃꯟ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯆꯪꯂꯛꯂꯒ ꯑꯇꯣꯟꯕꯅ ꯁꯟ ꯃꯈꯣꯡ ꯈꯨꯝꯖꯤꯟꯈꯤꯕ ꯃꯐꯝ ꯑꯗꯨ ꯀꯣꯏꯊꯤ ꯊꯤꯔꯛꯏ꯫ ꯀꯣꯟꯅꯊꯪꯗ ꯎꯔꯦ ꯃꯐꯝ ꯑꯗꯨ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯁꯥꯗꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯕ꯭ꯔꯥꯍꯃꯟꯒꯤ ꯂꯣꯏꯅꯕꯤ ꯊꯧꯔꯥꯅꯤꯅ ꯋꯥꯍꯣꯡ ꯃꯃꯥ ꯃꯆꯥꯕꯨ ꯇꯧꯔꯤꯕ ꯑꯗꯨ ꯂꯣꯏꯅ ꯎꯔꯝꯃꯤ꯫ ꯃꯍꯥꯛ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟꯅ ꯁꯨꯝ ꯌꯦꯡꯂꯤꯉꯩꯗ ꯋꯥꯍꯣꯡ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯅ ꯃꯈꯣꯏꯒꯤ ꯐꯝꯖꯥꯎꯒꯤ ꯀꯥꯡꯈꯗ ꯆꯪꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯇꯣꯟꯕ ꯑꯃꯗꯤ ꯑꯆꯧꯕ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯪꯂꯛꯂꯤ꯫ ꯐꯝ ꯈꯔꯗ ꯊꯤꯖꯤꯟꯅꯩ, ꯐꯪꯗꯕ ꯑꯃꯨꯛ ꯁꯥꯏ꯫ ꯉꯥꯏꯍꯥꯛ ꯊꯤꯖꯤꯟꯅꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯐꯝꯈꯤꯕ ꯖꯒꯥ ꯑꯗꯨꯗ ꯊꯤꯕ ꯃꯇꯝꯗꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯍꯥꯛ ꯃꯁꯥꯗꯨ ꯍꯨꯃꯥꯡ ꯀꯥꯡꯉꯤ, ꯊꯤꯕ ꯌꯥꯕ ꯊꯤꯔꯦ ꯑꯗꯨꯕꯨ ꯐꯪꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯕ꯭ꯔꯥꯍꯃꯟꯗꯨ ꯁꯥꯎꯅ ꯈꯨꯡꯒꯪꯒꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯀꯧꯗꯨꯅ ꯑꯇꯣꯟꯕ ꯑꯃꯗꯤ ꯑꯆꯧꯕꯕꯨ ꯇꯞ ꯇꯥꯅ ꯐꯨꯍꯜꯂꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯄꯥꯛꯄꯤ ꯋꯥꯍꯣꯡ ꯃꯃꯥ ꯃꯆꯥꯕꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯕ꯭ꯔꯥꯍꯃꯟ ꯑꯗꯨꯅ ꯃꯌꯨꯝꯗ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯋꯥꯍꯣꯡ ꯃꯃꯥ ꯃꯆꯥꯒ ꯃꯥꯒꯤ ꯅꯨꯄꯤꯒꯅ ꯇꯧꯔꯝꯂꯤꯕ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯉꯛꯄꯅ, "ꯊꯧꯔꯥꯅꯤ, ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ"꯫ "ꯉꯁꯤ ꯑꯩꯒ꯭ꯌꯥꯒꯤ ꯂꯥꯏꯕꯛ ꯋꯥꯍꯣꯡ ꯃꯃꯥ ꯃꯆꯥ ꯑꯅꯤꯁꯤꯅ ꯀꯟꯕꯤꯔꯕꯅꯤ"꯫ "ꯀꯗꯥꯏꯗꯒꯤ ꯁꯟꯁꯥꯒꯤ ꯃꯈꯣꯡꯅꯣꯅꯦ? ꯑꯩꯅꯦ ꯉꯁꯤꯁꯦ ꯒ꯭ꯌꯥꯟ ꯑꯃ ꯏꯇꯥ ꯇꯥꯗꯦ"꯫ ꯊꯧꯔꯥꯅꯤ ꯃꯄꯨꯔꯣꯏꯕꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯕ꯭ꯔꯥꯍꯃꯟꯅ ꯋꯥꯍꯣꯡ ꯃꯃꯥ ꯃꯆꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯑꯆꯧꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯉꯥꯛꯊꯣꯛꯄꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯅꯨꯡꯉꯥꯏꯕꯒꯤ ꯄꯟꯈꯩ ꯂꯩꯔꯝꯗꯦ꯫ ꯅꯨꯡꯉꯥꯏꯃꯟꯗꯨꯅ ꯕ꯭ꯔꯥꯍꯃꯟ ꯑꯗꯨꯅ ꯋꯥꯍꯣꯡ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯕꯨ ꯃꯈꯣꯏꯗ ꯂꯩꯔꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯍꯣꯡ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯌꯥꯕ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯕ꯭ꯔꯥꯍꯃꯟ ꯃꯇꯩ ꯃꯅꯥꯎꯅ ꯋꯥꯍꯣꯡ ꯃꯃꯥ ꯃꯆꯥꯗꯨꯕꯨ ꯁꯅꯥ ꯈꯧꯖꯥꯎ ꯑꯃ ꯄꯤꯔꯦ, ꯑꯗꯨꯁꯨ ꯂꯧ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯄꯥꯛꯄꯤ ꯋꯥꯍꯣꯡ ꯃꯃꯥ ꯃꯆꯥꯕꯨ ꯀꯧꯗꯨꯅ ꯊꯤꯖꯔꯛꯂꯝꯃꯤ꯫ "ꯑꯁꯪꯕꯤ, ꯑꯁꯪꯕꯤ, ꯅꯈꯣꯏꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ? ꯅꯃꯥ ꯅꯆꯥꯕꯨ ꯊꯤꯕꯗ ꯑꯩꯗꯤ ꯀꯉꯥꯎꯅꯔꯦꯅꯦꯍꯦ"꯫ ꯑꯁꯪꯕꯤꯗꯨ ꯄꯥꯛꯄꯤꯅ ꯀꯧꯕ ꯇꯥꯔꯦ꯫ ꯄꯥꯛꯄꯤꯁꯨ ꯕ꯭ꯔꯥꯍꯃꯟꯒꯤ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯎꯔꯦ ꯃꯥꯅ ꯉꯁꯥꯏꯗꯒꯤ ꯌꯥꯝꯅ ꯋꯥꯅ ꯊꯤꯖꯔꯛꯄ ꯋꯥꯍꯣꯡ ꯃꯃꯥ ꯃꯆꯥꯗꯣ꯫ ꯃꯍꯥꯛ ꯍꯔꯥꯎꯕꯒꯤ ꯄꯟꯈꯩ ꯂꯩꯈꯤꯗ꯭ꯔꯦ꯫ "ꯅꯃꯥ ꯅꯆꯥ ꯊꯤꯕꯗ ꯑꯩꯗꯤ ꯉꯁꯤꯒꯤ ꯀꯌꯥꯗ ꯋꯥꯈ꯭ꯔꯦ, ꯐꯪꯉꯔꯣꯏ ꯈꯟꯅ ꯄꯥꯈꯠꯆꯔꯝꯃꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒ꯭ꯌꯥꯒꯤ ꯌꯨꯝꯁꯤꯗ ꯊꯝꯕꯤꯔꯝꯕ ꯑꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ꯫ ꯑꯩꯒ꯭ꯌꯥꯗ ꯀꯔꯤꯅ ꯂꯃꯟ ꯁꯤꯡꯒꯅꯤ"꯫ "ꯑꯦ, ꯀꯔꯤꯒꯤ ꯂꯃꯟꯅꯣ? ꯏꯕꯦꯝꯃꯒꯤꯗ ꯂꯩꯕ꯭ꯔꯥ? ꯃꯥ ꯃꯆꯥ ꯑꯁꯤꯕꯨ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦ ꯋꯥꯅꯤ"꯫ "ꯍꯣꯏ ꯑꯩꯒ꯭ꯌꯥ, ꯂꯩꯌꯦ"꯫ ꯕ꯭ꯔꯥꯍꯃꯟ ꯑꯗꯨꯅ ꯁꯅꯥ ꯈꯧꯖꯥꯎ ꯑꯗꯨ ꯄꯥꯛꯄꯤꯗ ꯁꯤꯟꯅꯔꯝꯃꯤ꯫ "ꯑꯦ ꯑꯩꯒ꯭ꯌꯥ, ꯀꯔꯤꯒꯤꯅꯣ ꯁꯤꯗꯤ"꯫ ꯕ꯭ꯔꯥꯍꯃꯟꯅ "ꯋꯥꯍꯣꯡ ꯃꯃꯥ ꯃꯆꯥ ꯑꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯃꯟꯗꯅꯅꯦ ꯄꯤꯕꯅꯤꯁꯦ, ꯂꯧꯁꯤꯜꯂꯨ ꯂꯧꯁꯤꯜꯂꯨ"꯫ ꯄꯥꯛꯄꯤ ꯋꯥꯍꯣꯡ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯒ ꯄꯨꯟꯅ ꯕ꯭ꯔꯥꯍꯃꯟꯒꯤ ꯃꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯄꯥꯛꯄꯤ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ, ꯃꯆꯥꯁꯤꯡꯁꯨ ꯒ꯭ꯌꯥꯟ ꯇꯥꯈ꯭ꯔꯦ꯫ ꯋꯥꯍꯣꯡ ꯃꯃꯥ ꯃꯆꯥ ꯑꯅꯤꯒꯤ ꯃꯄꯥꯜꯗꯒꯤ ꯃꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯌꯥꯏꯐ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫